Punopu Kurumjari. Vietnam War gi matamda US Army gi khutta adugumba chemical ama fangki. Haiba chemical adu makoi gi asokpa singda spray tawu matamda hadi kapsin ba matamda I thoklamba sokpa du khanglep lephan mangamba even yam thina sokpa mafam da fawa. Haiba chemical asina mioi lising kaya ama gi punsi kan basungam ki. Adu masi tabada tingakani. Haujikti haiba chemical asi imtong kudingda adum mipung kudimakna sijinai haiba yare. Eikhoina nungtigi day to day life ta toina adum sijinaba polam kaya ama lairi haiba polam sing asi tawoina pandam amaga loinana sakiba nattaba madubu by mistake Soibadagi Puthokhiba. Ngasigi video asida adugumba genius invention manga Soibadagi Puthokhiba kharagi matangda khangminasi. List asigi number 5 ta yengsi Coca-Cola gi matangda. Kanana thajagani thangpham amagi asokpa amana world da khwaidagi famous oiba yamna maming chatpa loinana miyamnasu yamna pamnaba soft drink ama sarakani haibasi. Tasengmani hari wari asi in the year 1865 kini. Dr. Pemberton American Army da Lieutenant Colonel fawo iramba mioi amani. Hairu mioi asina Battle of Columbus hariba lanfam asida magi thabakta thangna yalakpadagi thina soki masigi phenacol adu asoki matik khangdu warami maram asidagi Dr. Pemberton na morphine sinaba hauki. Masi yamna edik oiganba duguma drug amani. Masi matamduda atai hidak matana thabada kanadraba China khangba ngamdraba matam khaktada sinnaba drug or hidak makhal amani. Asumna magi asokpa dudi fakirami adubu problem amadi mahak morphine gi edik oirakhirami. Loinana mahak masigi hainebi asidagi thadokpa pamami. Matamdu alcohol amadi cocaine bu fattaba polam amani haina launaramde. Loinana miyoi amana hekta masibu leiduna sinnabasu yarami. Mahakna ma masagi damakta medicine hidak ama semlami. Kola nuts amadi damiana plants ki raspu mix tawduna madugi matakta muk alcohol amadi cocaine anigi mixture su haplami. Masi alcoholic drink ama oibata natana painkiller ama oinasu mathau torami. Masi Pemberton na French wine coca haina maming tholami. Haibadi mahake hainabi amabu thadoknaba honabada atopa hainabi amana muk mahotsilami. Chaurakna chahi kullongi matung 1886 ta nisagi mayokta anti-alcoholism campaign chathaba horaki. Loinana masina alcohol amadi cocaine gi mayokta law amasu pass toraki. Local pharmacy store gi mapuna Dr. Pemberton da magi French wine coca dagi alcohol amadi cocaine lokthok taba yararoi haina hairami. Masidagi Dr. Pemberton na experiment khara tauba hauki. Masida mahakna supnagi cola nuts amadi coca managi mixture na syrup ama semki. Mahakna experiment tawraba matung pharmacy mapuda test tahonabada soibadagi magi experiment amada syrup aduda carbonated water su hapkhirami. Pharmacy mapuduna test tawu matamda hariba mahi adu mana yamna pamba test ama oirami. Aduna madubu painkiller oina sinabagi mahutta refreshing drink ama oina yonaba suggest tawraki. Hariba drink asi cola amadi coca leaves anigi mixture na semba ama oibana masibu Coca-Cola haina maming tonduna refreshing drink ama oina yonba horaki. Pitribi yahanba Coca-Cola supnagi 5 cent da yolami. Adubu Pemberton nadi khanglami magi drink asi nongmadi soidana miyamna yamna pamnaba national drink ama oirakani haibasi. Adubu magi anaba amadi bankruptcy na maram oiraga magi drink asigi formula asi matamdugi famous business tycoon Esagri Candler da supnagi $238 da yontoki. Hojeki matamda Coca-Cola gi market value asi $260 billion hena leiri. Masi Indian currency daga onthoklagati thiu da warani. List asigi marisubada mayam nahana takiba yawbikrabra. Vietnam War gi matamda chemical amana lanmi lising kaya amagi thawai kankibagi wari. Doctor singna first aid ama oina asokpa lanmi singda sokliba jaga aduda hariba chemical asi spray tawrami kapthoklami. Masina asokpa mafam adu thuna kangsilaktuna khudakta I khakhanbada sinarami. Haiba chemical asi atainate super glue ni. Masi haujikandi imtong kodingda adum sijinaramgani. Aduga yamna interesting oribadi super glue su Soibadagi Puthokhibani. Second World War gi matamda US soldiers singi khwaidagi nungaitaba problem ama hairgadi makoina magi nongmaising kapa fire da matamda makoina palhaningba target ta chapchana palo haibe yaramde. Masigi problem asibu solve tawnabagi damakta US Army na makoigi nongmaigi target ta yengnaba plastic na saba loinana
madugi maraktagi mek sengna su target adu ugadaba clear plastic samna lens kumba ma saba pamlami adugumba clear plastic asibu sanaba chemical engineer gi team ama hire tawrami makoi singdugi marakta Dr. Harry Cover kouba mioi amasu yarami makoina hariba clear plastic adubu sanabagi damak adugumba chemical ama sarami madu kahena adhesive oiba haibadi yam thina napkanba ma oirami Cyano acrylate kouba chemical asi gun nongmagi target sembadadi mai pakpa ngamlamde asumna chahi mapal gi matung 1951 da Dr. Harry Cover Koda company da thabak tawringai matamni matamsida mafamsida jet engine gi canopy haidi pilot ki seat ki matakta panba door glass ki cover adu sanabi damakta experiment khara tawrami matang asida Dr. Harry na amuka na cyano acrylate pu makoi mamangda introduce tauki puthoki adubu madudasu chemical asi kahena adhesive oiba haidi kahena napana maram oiraga masibu reject tawraki tanja chaba haigadra matamduda Kodak ki atopa chemist amagi refractometer tekhirami matamsida Dr. Harry da idea amalaki masi fix tawnabagi mongonda already solution leire habasi madudi atainate cyano acrylate asini Magna masigi chemical asigi matengna atangba refractometer adubu second khari manungda napsinduna samjinarami matangsida Dr. Harry na khanglaki magna semliba chemical asina yamna tenma matamgi manungda potchai singbu matam pumbagi oina samjinaba yai habasi masida heat tawba sahanbagi mathausu tadre loinana yam kahena pressure piba kahena honabagi mathausu tadre 1958 ta hariba chemical asi Kodak na Eastman 910 haina maming thonduna market ta yon bhauki masibu tungda super glue haina maming onthoki potchai singbu samjinaba napsinaba khaknatana super glue bu forensic investigation tawbada fingerprint record tawda susinaba horaki super glue sahalaga sogdohanduna maduda semakpa fume maduna uba phangdaba fingerprint ga react tawi loinana minute kharagi tungda super glue adu kangsilaktuna kansilaklaba matamda maduda fingerprint ki mami taduna lehowi hariba sinafam sing asi kaknatana ahanbada super glue bu sokpa panba cuts yarokpa matamda e khaknabagi first aid oina sijinaduna sulaki adu masigi method asi mayamna yumdadi try tawbirunu ngasigi lesasigi ahum subada leiba posaksi madi mayamna dum toina uba sijinaba potni adongi blood pressure check tawbada oigera angangi shoes tight tawbada mobile laptop na chingbagi charger gi wire singbu punbada oigera khwang naba ngakli naba na chingbada sinaba bell da boigera yumthong koding makta hooks and looks tape soidana sijinabirangone khanjai masibu velcro haina su khangnai hariba pot asi invent tawkiba puthorokibagi warisu yamni interesting oiri 1941 da George T. Mastrel koba electrical engineer ama Alps ki mountain amada magi huigi loinana hiking gidamak thoraki makoina sum chalingai da burdock plant seeds asigi marusing hadi sampakpi gumba asi magi huigi matu amadi magi firol da hanjen hanjen sum nablaklami mana notice tawrami khajiktang thenglobada burdock singdu firol da phatphat hekta napsilakpa mahangna madugi maru khara mayumda puduna laki loinana madubu microscope ta hablagi yengbada thengnarki hariba seeds asigi tingkhangi matonadu hokstona semlaga leiba masinani firol yawba apikpa matu loop singda yam line pallibasi hariba plan upambe asi naturally asunna magi seed sing asigi manakta sau check singna kajiktang khelaga chatkibada naptuna sandoi George T. Mastrel na masigi thong asi yam haksina lorami aduna mana masigi mong asi sinaduna karigumba kanaba posak ama semba pamlame masidagi mahang thau paikat pauki asuna 1955 ta mahakna magi project or invention asibu publish tauki miyamda loinana magi mingda patent su register tauki hook and loop tape ki mamai asi saruk ani thona lai tape asigi side amadadi supnagi hooks khakta oi aduga tape amadana muk nylon saba loop sing oi Tep anisi hek thengnabada fatpat napsinai ngasai burdock seeds na firolga thengnabada napaga chap manana hauzik velcro country tareta sari loinana masida mioi lising ani changwa henba thabak piri number 2 da pacemaker amadi penicillin khaktanatana medicine industry da blood thinners e pathan bagi invention asisu tasengbadi coincidentally hadi Soibadagi Puthokhiba Genius
ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ 1920s ꯀꯤꯅꯤ ꯃꯇꯝꯗꯨꯗ ꯌꯨꯝꯗ ꯂꯣꯏꯕ ꯁꯥ ꯁꯟꯁꯤꯡꯗ ꯑꯉꯛꯄ ꯂꯩꯅꯥ ꯑꯃ ꯅꯥꯔꯛꯄ ꯊꯦꯡꯅꯔꯛꯈꯤ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤꯗ ꯁꯥꯁꯤꯡ ꯑꯁꯤꯗ internal bleeding ꯇꯧꯕ ꯕꯣꯗꯤ ꯃꯅꯨꯡꯗ ꯏ ꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥ ꯇꯤꯛ ꯇꯤꯛ ꯂꯥꯎꯕ ꯁꯥꯁꯤꯡ ꯐꯥꯎꯕ ꯕꯣꯝ ꯇꯨꯗꯨꯅ ꯁꯤꯔꯝꯃꯤ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯃꯨꯟꯅ ꯊꯤꯖꯤꯟꯕꯗꯒꯤ ꯈꯪꯂꯛꯈꯤ ꯃꯁꯤ ꯅꯥꯄꯤꯗ ꯅꯞꯁꯤꯟꯗꯨꯅ ꯍꯥꯏꯗꯤ ꯄꯛꯁꯤꯟꯗꯨꯅ ꯂꯩꯕ ꯑꯈꯟꯅꯕ ꯐꯪꯒꯁ ꯃꯈꯜ ꯑꯃ ꯆꯥꯔꯨꯕꯗꯒꯤ ꯁꯥꯁꯤꯡꯒꯤ ꯕ꯭ꯂꯗ ꯑꯗꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯄꯥꯊꯔꯛꯄꯗꯒꯤ ꯁꯤꯕꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯔꯤꯕ ꯐꯪꯒꯁ ꯑꯗꯨꯕꯨ ꯀꯨꯞꯅ ꯔꯤꯁꯔꯆ ꯇꯧꯔꯕ ꯃꯇꯨꯡꯗ ꯈꯪꯕ ꯉꯝꯈꯤ ꯃꯈꯣꯏꯗ ꯌꯥꯝꯅ ꯑꯈꯟꯅꯕ ꯃꯈꯜꯒꯤ ꯀꯦꯃꯤꯀꯦꯜ ꯑꯃ ꯌꯥꯎꯔꯝꯕ ꯊꯦꯡꯅꯔꯛꯈꯤ ꯃꯁꯤꯅ ꯕ꯭ꯂꯗꯄꯨ ꯄꯥꯊꯍꯟꯕꯗ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯔꯤꯕ ꯀꯦꯃꯤꯀꯦꯜ ꯑꯁꯤꯕꯨ ꯇꯨꯡꯗ ꯋꯥꯔꯐꯔꯤꯟ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯜꯂꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯀꯦꯃꯤꯀꯦꯜ ꯑꯁꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯑꯃꯗꯤ ꯁ꯭ꯇ꯭ꯔꯣꯛꯀꯤ ꯄꯦꯁꯦꯟꯠꯁꯤꯡꯗ ꯁꯤꯖꯤꯟꯅꯗ꯭ꯔꯤꯉꯩ ꯊꯥꯗ꯭ꯔꯤꯉꯩꯗ ꯃꯁꯤꯒꯤ ꯊꯪꯅꯕ ꯆꯍꯤ 60ꯔꯣꯝꯗꯤ ꯃꯁꯤꯕꯨ ꯎꯆꯤ ꯍꯥꯠꯅꯕ ꯍꯤꯗꯥꯛ ꯔꯦꯗ ꯄꯣꯏꯖꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯃꯤ 1950ꯒꯤ ꯃꯇꯨꯡ ꯋꯥꯔꯐꯔꯤꯟꯕꯨ ꯃꯤꯑꯣꯏꯕꯗꯁꯨ ꯁꯤꯖꯤꯟꯅꯅꯕꯒꯤ ꯐꯤꯔꯦꯞ ꯂꯧꯈꯤ ꯍꯥꯏꯔꯤꯕ ꯊꯋꯥꯏ ꯀꯟꯅꯕ ꯁꯤꯖꯤꯟꯅꯕ ꯃꯦꯗꯤꯁꯤꯟ ꯑꯁꯤꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯤꯖꯤꯟꯅꯈꯤꯕ ꯄꯦꯁꯦꯟꯠꯁꯤꯡꯒꯤ ꯃꯔꯛꯇ ꯌꯨꯑꯦꯁꯀꯤ 34ꯁꯨꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗ꯭ꯋꯦꯠ ꯗꯤ ꯑꯥꯏꯖꯦꯟꯍꯥꯋꯔꯁꯨ ꯑꯃꯅꯤ ꯃꯍꯥꯛ 1955ꯇ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯈꯤ ꯂꯣꯏꯅꯅ ꯋꯥꯔꯐꯔꯤꯟ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯒꯤ ꯊꯋꯥꯏ ꯀꯟꯕ ꯉꯝꯈꯤ ꯍꯧꯖꯤꯛ ꯂꯤꯁ ꯑꯁꯤꯒꯤ ꯅꯝꯕꯔ 1ꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯍꯥꯏꯔꯒꯗꯤ ꯃꯩ ꯄꯨꯊꯣꯛꯂꯝꯕ ꯑꯃꯗꯤ ꯃꯁꯤꯕꯨ ꯆꯨꯈꯠꯄ ꯍꯩꯔꯝꯕ ꯑꯁꯤꯅꯤ ꯃꯤꯑꯣꯏꯕꯅ ꯃꯩ ꯍꯦꯛ ꯆꯨꯈꯠꯄ ꯍꯩꯔꯛꯄꯗꯒꯤ ꯃꯁꯤꯕꯨ ꯍꯦꯟꯅ ꯂꯥꯏꯕ ꯃꯑꯣꯡꯗ ꯆꯨꯈꯠꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤ ꯃꯩꯈꯦꯠ ꯄꯨꯊꯣꯛꯇ꯭ꯔꯤꯉꯩꯗ ꯃꯤꯑꯣꯏꯕꯅ ꯃꯩ ꯆꯨꯈꯠꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯋꯥꯕ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤ ꯈꯔꯅ ꯅꯨꯡ ꯑꯅꯤ ꯇꯛꯅꯗꯨꯅ ꯆꯝꯅꯕ ꯍꯣꯠꯅꯕ ꯈꯔꯅ ꯆꯩ ꯑꯅꯤ ꯗ꯭ꯔꯤꯜ ꯇꯧꯗꯨꯅ ꯍꯨꯠꯂꯒ ꯆꯝꯅꯕ ꯍꯣꯠꯅꯕ ꯑꯁꯨꯝꯅ ꯏꯟ ꯗꯤ ꯏꯌꯔ 1827ꯗ ꯕ꯭ꯔꯤꯇꯤꯁ ꯐꯥꯔꯃꯥꯁꯤꯁ ꯑꯃ ꯃꯃꯤꯡꯅ ꯖꯣꯟ ꯋꯥꯀꯔ ꯀꯧꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯀꯦꯃꯤꯀꯦꯜ ꯈꯔꯒ ꯂꯣꯏꯅꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯈꯔ ꯇꯧꯔꯝꯃꯤ ꯃꯥꯅ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯨꯕꯨ ꯃꯤꯛꯁ ꯇꯧꯕꯗ ꯁꯤꯖꯤꯟꯅꯕ ꯁ꯭ꯇꯤꯛ ꯆꯩ ꯃꯇꯦꯛ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟꯇꯦꯜꯂꯤ ꯁꯣꯏꯕꯗꯒꯤ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯂꯩꯕ ꯕꯣꯟꯐꯥꯌꯔ ꯃꯩ ꯍꯧꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯝꯂꯝꯃꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯩꯇꯦꯛ ꯑꯗꯨꯗ ꯄꯛꯂꯤꯕ ꯀꯦꯃꯤꯀꯦꯜ ꯑꯗꯨꯗ ꯃꯩ ꯍꯧꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯅꯤ ꯃꯍꯥꯛꯅ ꯃꯦꯆꯁꯇꯤꯛ ꯃꯩꯈꯦꯠ ꯃꯔꯨ ꯁꯥꯕꯒꯤ ꯑꯥꯏꯗꯤꯌꯥ ꯑꯁꯤ ꯂꯥꯛꯈꯤꯕꯁꯤ ꯍꯥꯏꯔꯤꯕ ꯀꯦꯃꯤꯀꯦꯜ ꯑꯁꯤ ꯄꯣꯇꯥꯁꯤꯌꯝ ꯀ꯭ꯂꯣꯔꯦꯠ ꯑꯃꯗꯤ ꯑꯦꯟꯇꯤꯃꯣꯅꯤ ꯁꯜꯐꯥꯏꯗꯀꯤ ꯃꯤꯛꯁꯆꯔꯅꯤ ꯖꯣꯟ ꯋꯥꯀꯔꯒꯤ ꯃꯁꯤꯒꯤ ꯏꯟꯚꯦꯟꯁꯟ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯥꯏ ꯄꯥꯛꯈꯤ ꯃꯗꯨꯗꯤ ꯃꯇꯝꯗꯨꯗꯒꯤ ꯍꯧꯔꯒ ꯉꯁꯤ ꯐꯥꯎꯕꯗ ꯃꯩꯈꯦꯠꯀꯤ ꯕꯣꯛꯁ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯂꯣꯏꯅ ꯁꯤꯖꯤꯟꯅꯔꯤ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯃꯇꯦꯡꯅꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯃꯩ ꯍꯧꯒꯠꯄ ꯉꯝꯂꯤꯕꯁꯤ ꯑꯗꯨꯕꯨ ꯖꯣꯟ ꯋꯥꯀꯔ ꯃꯥꯒꯤ ꯏꯟꯚꯦꯟꯁꯟ ꯑꯗꯨ ꯄꯦꯇꯦꯟꯠ ꯔꯦꯖꯤꯁꯇꯔ ꯇꯧꯍꯧꯗꯦ ꯃꯤꯌꯥꯝꯅ ꯃꯥꯒꯤ ꯐꯣꯔꯃꯨꯂꯥ ꯑꯗꯨꯕꯨ ꯀꯣꯄꯤ ꯇꯧꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯑꯅꯧ ꯑꯅꯧꯕ ꯃꯩꯈꯦꯠꯀꯤ ꯚꯔꯖꯟ ꯀꯌꯥ ꯑꯃ ꯄꯨꯊꯣꯔꯛꯄ ꯍꯧꯔꯛꯈꯤ 1859ꯗ ꯖꯣꯟ ꯋꯥꯀꯔ ꯂꯩꯈꯤꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯈꯛꯇꯅꯤ ꯃꯍꯥꯛꯄꯨ ꯃꯦꯆꯁꯇꯤꯛꯀꯤ ꯏꯟꯚꯦꯟꯇꯔꯅꯤ ꯍꯥꯏꯅ ꯂꯧꯅꯕ ꯍꯧꯔꯛꯈꯤꯕ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯚꯤꯗꯤꯑꯣ ꯑꯁꯤ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏ ꯍꯥꯏꯅ ꯈꯟꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕ ꯁꯤꯌꯔ ꯇꯧꯕ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯇꯨꯡꯗꯁꯨ ꯀꯥꯟꯅꯔꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯕ ꯇꯣꯄꯤꯛ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯄꯨꯝꯅꯃꯛꯄꯨ ꯇꯥꯁꯤ ꯈꯪꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ